Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Manipur Bidan Sabha Mikhalgi ahanba tangkagi vote khombagi matam ngasi numidang wairam pung 3 da loire Anisuba tangkagi vote khombagi thabak su kankhalakli lagliba yumsa kaisa numita kendragi griha mantri rajya sta laktuna vote khomgadawri Uttar Pradesh Bidan Sabha Mikhalgi manga suba tangkagi vote hayeng thadanaragani amasong Rashtrapati Ramnath Kovind Tezpur University ki ngasi pangthokadaba 18 suba convocation thauramda saruk yagani Leibag asida Omicron variant lakpadagi COVID-19 ki anoba case hengalakliba asi yenglaga aikhoi pumramangna section minasi sahi 15 dagi 19 phawbugi manungda leiba angangsing yauna vaccine kapa yaraba miyuising athuba matamda vaccine gi dose suna kapthokpiyu amasung atopa miyuisingbu vaccine kapada mateng pangbiyu laisadastagi ngakthoknaba face mask upiyu foot taruki social distancing thambiyu maimit sing tathokpiyu khutsa sing na hambiyu COVID-19 ga mari leinaba e pausing gi damak National Helpline Number sing 01123978046 amasung 1075 ta aduga Manipur gi helpline number 0385241166 amasung 1800345381 ta phone tawbiyu Hauzik mapungoiba pau Manipur Bidan Sabha Mikhalgi ahanba tangkaki vote khombagi matam ngasi numidang wairam pung 3 da loire tangkakasigi oina Bidan Sabha Kendra Kuntra Nipanda lagliba ningthokaba numita vote thadanagani tangkakasida nupi mirep 15 yauna punna mirep sama humputra humdoina lamba taunari voter lak 12,35,113 na mirep singi maraibak lepkani apunba voter singi manungda nupi voter lak 3,13,394 amasung nupa voter lak 5,63,813 masigi manungda transgender 163 amasung service voter 13,13,3humphumari yauri tangkakasigi oina mirep oiriba saknairaba singi manungda Mukhyamantri Ningthoukhongjam Biren Singh Manipur Bidan Sabha ki Adyaksha Yumnam Khemsan Manipur Pradesh Congress Committee ki President Namairakpam Loken Works Mantri Thongam Bishwajit Upamukhyamantri Yumnam Joy Kumar Congress Luchingba Okram Joy na chingba yauri Mathang thagi manga da vote thadanagadauriba anisuba tangkaki Rajya Bidan Sabha Mikhalgi vote khombagi thabak su khamtheng nakale Rajniti dol sing star campaigner sing na makoi gi mirep singi namak vote khomli Mukhyamantri Ningthoukhongjam Biren na hairi Rajya sida BJP na amuk hana sarkar pairabadi go to village go to hills miyam gi numit adumuk makhatana chathakigani Wangjing tenthada BJP gi mirep oiriba Paunam Projen gi Mikhalga mari lenana ngarang tekcham lampak ta pangthokpa miyam gi mitin amada wangangbada Mukhyamantri na hai BJP na luchingba sarkar na pakhalamba thoram sing makhatana chathaduna miyam gi awat apasing men khatnaba honagani Amaromda Grihamantri Amit Shah lagliba yumsa kaisa numita Imphal da lakani Magna Hiroga masung khopumda pangthokadaba Mikhalgi meeting singda saruk yagani Manipur da ngarang nauna myu kuntra taruk positive oike positive oibagi chang hantharakle rajya gi haksel bibagna ngarang thokpa chirolama da hai haukiba pung kun mari da punna sample lising ama subna nifuma toy test tobugi manungda nauna myu kuntra taruk positive oike positive oibagi chang sada 3.5 haiba matam asida myoy ahum lekhidaba apunba masing lising ani sama subna nipan sure Myoy humphuna naba phaduna discharge tawki naba phakiba apunba masing lakama lising kuntra mari sumna nifutaruk sure naba phabagi chang sada marputra nipan dasmik sino tare ni hauzik active case samga kuntra taruk leire maragasida rajya sigi oina hauzik phawada covid vaccine dose lakh kuntaruk lising marputra nipan satretrani thoi kapkhre ahanba dose ki oina lakh 15,900 chahum marputra nipan anishuba dose ki oina lakh 13,900 chatruk nifuni thoi aduga precaution dose kina 59,900 chatruk humputra taruk kapkhre ngasigi oina ayuk pung 13 fawbada vaccine dose kuntra mari kapkhi Pradhan Mantri Narendra Modi na Akaswani gi thongda leibagasi manung amasung mapal lamda leiba Bharat macha singda piba mahaki pungning gi wa man ki bat hayeng ayuk pung 13 da sandokani Pradhan Mantri gi pungning gi wa hek loibaga madugi Manipuri wahantok Akaswani Imphal na
Kangla amasung Sangai channel animakta sandoktuna tahangani. Thauramasi LRS Churachandpur nasu relay tawduna sandokani. Pradhan Mantri gi Man ki Baat Manipuri wahantok numidang pung Nipal dasu amuk hana sandoktuna tahangani. Mar Paite Kabui Thadau Mao amasung Tangkul Longina Ningthoukhaba numita sandokani. Handaki asina Pradhan Mantri gi Man ki Baat ki marfutaruk suba edition ni. Tabiriba Pawasi Akaswani Imphal dagini. Uttar Pradesh Bidhan Sabha Mikhal gi manga suba tangka ki vote hayeng thadanaragani. Tangka kasigi oina jila 12 gi Bidhan Sabha Kendra Humpumathoida vote thadanagani. Tangka kasida tonga tongan mirep chatruk marputrani thoina lamba taunari. Mikhal da mathau tawgada polling personnel sing magi polling booth tamna sanaba hokre. Tangkak tari thongna Mikhal pangthokadoriba Rajya sigi lemhoriba tangkak singi damak rajniti dol kaya gi luchingba kayana lejabi thaduna vote khomnari. Rashtrapati Ramnath Kovind Tezpur University gi ngasi pangthokadaba 18 suba convocation tharumda saruk yagani. University asigi degree amasung diploma da mai paglaba mahiruising da Rashtrapati na manapigani. Tharumasida Assam gi Rajyapal Professor Jagdish Mukhi Mukhyamantri Himanta Biswa Sharma saruk yagani. Numirumni gi khongchata Rashtrapati Ramnath Kovind ngarang Guwahati da thungkibani. Guwahati da ngarang pangthokiba thaurum amada sahi chama chungna pangthokadaba Ahom General Lachit Borfukan gi Chamri Subamapok Kumon Thauram Rashtrapati na hagdokhi. Jora Jila da General Borfukan gi Memorial Nauna Semgana Bigdamak Rashtrapati na jatra hunki. Meghalaya gi Riboy Police na Myoi ahum dagi yamlaba pokhaiba yaba machak mathum sing phare. Riboy Police ki SP Giri Prasad na hai akaknaba paw ma phangbadagi gari amada thibuhum gi thabak chathabada Gelatin stick cartoon mapan Electronic detonator yankai amasung detonator lisingani phabangamle pharba myoising adugi mathakta makatana wahang pahung chathari. Odisha gi hanagi Mukhyamantri oiramba Hemanand Biswal ngarang midang lekhidre masagi chahi marfuni thoi sukre. Bhubaneswar da leba Lanai Hospital amada mahak layengduna lakhibani. Mahak lekhidabada Pradhan Mantri Narendra Modi na awaba phongtokre. Awaba phongdokpagi cherol amada Pradhan Mantri na hai Hemanand Biswal miyamgi yaiphanabagi damak matam sangna thabak torongkiba adubu kawbung amloi amasung mahaki imung manunggi awabada sarugyare. Ukraine da Russia na landakhraba matung lebagadda leiba Bharat machasing hondoraknaba thorang kayamarum lokhale. Sarkarna Bharat machasing lokthogrunaba akhanaba flighting thorang tawduna thamle paw kharan hai makhoibu puthorakpada changba senphamsing sarkarna puthokani. Maragasida nongchuk thamba Ukraine gi liba masung University Sahar da Kendra gi mapal thoram mantraloi gi KM officing hangdoktuna mathok tawba hore. Paw kharana hai Ukraine amasung Romania border gi damak ahanba batch ki Bharat ki mahiroising University Sahar thadokre hari. Kendra gi mapal thoram mantraloi gi mihusing Ukraine da tainaba Poland Slovak Republic amasung Romania da thajingre. Bharat machalising kunrom Ukraine da hojik pannuna leiri. Leibak sa chathariba COVID vaccine kapagi thabakta hojik phawada COVID vaccine dose koti samhubutra tare lakh 3 hena kapkhre. Haksal mantraloi na hai haukiba pung kun marida punna vaccine dose lakh 15 lising kun hena kapki. Precaution dose ki oina healthcare worker frontline worker amasung chahihumbugi mathakta leba myoising hojik phawada vaccine dose koti ama lakh 49 hena kapkhre. Ngasigi oina ayuk pung 13 phawada vaccine dose lakh ama lising 45 hena kapki. Manipur gi Saikhom Mirabai Chanu Singapore Weightlifting International da KG Sama Maputramatoi Thangatpa ngamduna sanagi takaman lawre. Mahak lisingani kunithoi gi Commonwealth Games ki damak Bharat ki mahut sinduna saruk yagani. Kilogram 55 gi kanglupta Mirabai Chanu na anba oina KG Sama Maputramatoi Thangatuna sanagi takamanasi phangkibani. Loisilakpada COVID-19 dagi ngakthongnaba vaccine kapthokpa face mask uppa futtaruk lamna na leiba khutsa amadi Maimi tarutana na thamba haiba achamba thongsing asi ngangna chatpinaba amukhana ningsingjari. Aroibada maroiba paw amuk. Manipur Bidhan Sabha Mikhal gi ahanba tangka ki vote khombagi matam ngasi nimidang wairam pung 3 da loire. Anisuba tangka ki vote khombagi thabaksu kankhalakli. Lagliba yumsa Christian nimita Kendra gi Griha Mantri Rajastha laktuna vote khomgadawri. Uttar Pradesh Bidhan Sabha Mikhal gi manga suba tangka ki vote hayeng thadanaragani amasung Rashtrapati Ramnath Kovind Tezpur University gi ngasi pangthokadaba 18 suba convocation tharumda saruk yagani pawloijare.